Mebys News and Information adom taram nokjari. Secretariat ki employees singna changsaliba seas work strike asida government na thaiduna makhata na adumak tumin lesson batarabadi Chief Secretary Office mamangda wakat mipam phamba amasung Secretariat Office pullap lonsinbiyu chingba akanba khongjang sing sangsilagan hairi ngasi new Secretariat employees singna thabak leptuna chathakiba wakat mipam aduda Manipur Secretariat Services Association gi General Secretary Sograkpam Rabin Hai Secretariat ki employees singna changsaliba seas work strike asi ngasi ga tharaga numit mapani sure employees singna taliba demand asida government na pungning changbiram labadi ngasi chathariba seas work strike asi chatharam da bayai haukiba August kuntraga mathoida MSSA na point mapan gi oiba charter of demand yauba memorandum ama chief secretary da pisinke demand sing asi khanbiduna September 5 dagi seas work strike hauragani haiba wafam sing thamke chief secretary gi maike digi positive oiba paukum amata laktabadagi tangai fadana khongjang sing asi changsilakpani employees sing na taliba demand mapan asimak pidaba yade haina government pressure tobanate kadai fawba piba yai natraga yade haibasi khananaba ki tanja amata government piraktaban maram oiraga khongjang asi changsilakpani hairi Manipur online building permission system thasagi taraga mangada launch touragani chayol amagi manungda miyamda mapung fana system asigi kanaba phanghanlagani haina mahud minister Khemchand singhana phongdokhre Minister na wapamasi City Convention Center dangasi pangtokhiba Manipur Architects Forum gi mapan suba mapo kumonga loinana Imphal Municipal Corporation Building Bylaws Second Amendment 2022 gi matangda chathakiba discussion session amada phongdokhibane Minister Khemchand makhajan haikibada Imphal Smart City gi makhada e-cycle chama chelaga leire masagidamak cycle thampham kunga mathoi sare athuba matamda launch touragani masida architects forum na achoba mateng piri state asidasu online building permission system asi September 19 da launch togduna chayolamagi manungda system asigi kanaba miyamda phanghanlagani masisu architects ki mathau oibana punna faminaraga khana ningbagi apambasu minister Khemchand makhata na phongdoke public private natraga aided establishment kudingmakta thabak tawriba thagi torup lupa lising kunga mathoi gi makhada phangba workers singbu mari leinaba farm natraga establishment singna employee state insurance scheme da mingchandrabadi farm natraga establishment adugi registration kakpa yauna piba yaba dande sing pigani haina Manipur Sarkar gi labor commissioner na mari leinaba farm natraga establishment singi proprietors singda aiba cherol thaduna khanghankhre Imphal Municipal Corporation ki manungda leiba tongan ba soft hotel restaurant cinema hall road motor transport newspaper establishment medical institution educational institution amasung municipal corporation da meoi 10 dagi tadana tabak tawriba singda employee state insurance scheme asi soidana yahongatabani worker amana tha amada lupa lising kunga mathoi gi makhada fanglaba worker with disability gina lupa lising kunga manga dagi tana fangba singna tha amada mahaki khusumal dagi chada mari farm adugi mapuna chada home dasmik ani manga aduga worker aduna chada sino dasmik taret manga puthoktuna insurance asigi khudong chaba phanggadabani scheme asigi makhada fangadoriba khudong chaba singi manungda medical benefit oina free primary and secondary medical care amasung laying bada changba senpham gi kaknaba leitana super specialty treatment gi khudong chaba phangani sickness benefit oina numit mefutara mathoini fawba mahaki nomagi phangliba khutsumaladu gi chada humbudra phangani maternity benefit oina ahanba macha ani pokpa phawba normal delivery da magi khutsumal adu chayol kunga tarukta chada chama phangani madugi matungda chayol touragani thoigi khudong chaba amasung miscarriage oibagi chayol taruk amasung adoption gi chayol touragani thoigi khudong chaba phangani disablement benefit oina worker amana sokpa yaurabadi mahakna masa phagatriba phawba maki kusumal chada marfutara phangani dependent benefit oina kanagumba worker amana sokpana maram oiraga leikhidaba thoklabadi mahakna phangnamba nomagi kusumal adugi chada marfutara phangani loinana worker amana leikhidaba matamda mahaki aroiba mathau mangam pangthoknanaba lupa lising taraga mangagi mateng pangani hairi kanagumba worker amana tha amada lupa lising tara fanglabadi mangna puthokadaba senpham asi tha amada lupa mudra manga khaktani hairi iramda Manipur asigi oina amata ngairaba awangba thaki mai tampham sangamu oiriba Dhanamanjuri University campus asimaki manungda
All Manipur Student Union AMSU headquarter manungda AMSU maselgi oiba chayatnaba conflict thoktuna leiriba sigi matangda Maheiroi Luf Manipur Student Federation MSF na wafam khara thamlakle. Maheiroi Luf asigi head office ki General Secretary Hizem Rosana thadorokpa charol amada point manga thamladun hai ahanbada Thangmaiban DM University campus manungda leiba All Manipur Student Union AMSU headquarter da numit kharani asida chayatnaba thoklakle. DM University campus manung asida CRPC 144 thamjinduna makha taba leingak ki yathang order thokjuba fauba miyam tinba mi punba amadi pullap chathok chasin tawbada athingba leiri. Anisubada DM University gi VFR semester gi admission loisinarakuna class haunana bagi matam Europa khaknatana hauzik post graduation course ta tamliba Maheiroi singi yamna maroi ba exam chaliba September tha seda pangtokadoribani. Leingak na thamjaliba CRPC 144 na maram oiraga Maheiroi singda chawna akaiba pire. Aduna leingak na thuba matamda CRPC asi lokthok pigadabani. Ahum subada AMSU headquarter amadi DM University campus manungda leibana maram oiraga amadi masigi mayok naba lambi asisu DM College of Arts, DM College of Commerce, DM College of Science amadi DM College Hindi Teachers Training fauba lambi oibana hairiba Maheiroi sing asida tamliba yamlaba Maheiroi singda leiriba chayatnaba amadi thamjiliba CRPC 144 asana chawna chaitheng piba khaknatana Maheiroi kaya Lairik tamlinabasu mahi masing tamnanaba college chatpada violence tolakadra khanduna Maheiroi singda akiba phaunare. Mari subada leiriba AMSU masel gi chayatnaba si lengakna athubada Maheiroi singidamak yenglaga yengsinbinaba amadi waroisinama puraknanaba honabiyu karigumba chayatnaba sina leptana makha adumak chathaduna leirabadi mapungoina DM University campus leiriba college singi academic process ta kaiba lakhanduna Mahausagi Lairik tamjariba Maheiroi singi academic career da manglakpa yabagi achoba mamiyama uba fangde hairi. Pikliba angang sing thamduna sanaba amadi machi oibe chinjak pizaduna masa mau fana lehenana pagidamakta semgatliba Anganwadi center kaya yumda loina saraga leire loinana yumgi thabak thorum kaya sizinapam onthokliba si oihendanaba Manipur leingakna thabak paikhalagani haina Cafe Feed Minister El Susindro Maiteina phongdokre. Waphamasing asi Child Development Officer Sawambungna sinduna Kurai Sajor Lekai leiba Ima Laikurembi Mandapta Pangtokhiba Rashtriya Posan Maha 2022 gi Palan Thoramga Mari Lenana Pangthokpa Healthy Child Competition gi thoramda phongdokhibani. Senapati District ki manung chana leiba Tungzoi Tungam Village da food poisoning oigani chingnaba meoi humputra rom laikanakre thodo asi September 10 da birthday party ma yaururapa matungda oba lengba otpangamdaba laiho hoba amadi hakjangge saruk ching sikpa horakpani hairi. Illegal oina Thauban Turen Mapangi Nagyet amadi Kaibung Wang Matabadagi Khemchand Amakcham Kaibun Makhadagi Hoirongba Mamadi Khemchand GP gi Among Kongi Sarukta Sagatliba Singh Thaubal DC team Thaubal SP team Water Resources amadi SDO Lilong Sub Division na lokthokre hairi.